Bisnupur District ki Toronglaobi da kuki militant singna bom kap senduna pikliba nga ngani hatpi kiba apokpi mama buna sokhan kiba amadi CRPF na nongmaina kaptuna mija mahum hat kiba gi thodok singa dubu yaning daba fongdoktuna Kaksing District ki Langmeidong da masing yamlaba miyamna Meira gi khongchat chatuna kholaw kaya su lawkhre Langmeidong United Clubs Organization Luko Langmeidong amadi Langmeidong Meira paibi apun balup lampal Langmeidong anina punna kutsam naduna chathakiba Ngasigi Meira gi khongchat adu Langmeidong Social Welfare Club ki lampak su oiriba Langmeidong Kangjebung dagi hauraga Burma Sugunu lambida chatlaga Laimanai lamkhai fawba chatlaga amuk halaktuna Langmeidong Kakmayai fawba amuk chatluraga khongchat haukiba mafamda amuk halaktuna loisinki Meira gi khongchat adu kuki narco terrorist singi thawong yaningde Manipur dagi kuki narco terrorist sing tanthokho Toronglaobi gi justice aikhoina pami Stop Proxy War NRC chatna handana mikok thiba yaroi Manipur gi apunbagi saktam kana amatana thugaiba yaroi haibana chingba kholaw kaya sumyamna lawki Meira gi khongchat adu thunglaraba matungda Toronglaobi gi thodokta laikhidraba angangani amadi CRPF na nongmaina kapada laikhidraba miyoi ahum gi mafamda su Meira katuna laikhidraba singi thawaina ingna chikna lairunaba thawni zakhi thawramadu gi matangda Luko gi president CH Manishwarna Toronglaobi gi thodokadu India laingakna chapchana langla langjil putoktuna logi oiba chapchaba chairak piyu Makha tarakpada sigumba thodok asi amuk hanna thokhandanaba thabak laukhatlu haina fongdokhi Langmeidong gi apunba club United Club Organization club trena semba USC amadi LMLCC SWC YGC YLA Element Association DC amadi Seven Star Club haina lariba club trena asna semjaba Langmeidong gi apunba body Luko hariba siga Kucham naraga Langmeidong Langmeidong gi lariba Meira paibi punamaki apun muluf Langmeidong apun mamari paibi lup asiga pullaga ngasi ase hokiba April gi tang tareta Toronglaobi da masagi mayumda tumna lejeriba mamagi mathada tumna lejeriba angang sing adubu kuki nako terrorist singa attack tawtuna pikiba amadi makha taba matang miyoi kya lekidaba miyoi hum lekidaba adugi mafam asida aikoina condolence message pijaba makoigi nuaitaba phongdoksaba amadi hariba miachingnu senriba miyoi singadubu ina government Manipur government ticket piduna matik chaba nandi PBU cherak PBU nona makha tarakota thon bidnam gidamak shanti goiba rele ase asi Langmeidong apunba Meira paibi lup masong Luko na sinjaduna ngasi ase akoi sinjabani matungda hariba thodosing ase thon bidnaba haidna akoi kalap masong kalap apunba masong Meira paibi luptegi sarkar gi maigaida India government amasong Manipur government gi maigaida Indian constitution gi matungina chapchaba dandi ase PBU haidna koi ngasi gi release pangthok chapni kunum ku thagatsari